Lakhipur online na puthokjaba April gi tang 15 thangja numit ki khumjinda paw tabirasi Zati gi panchayat raj numit ka mari leinana ngarang Pradhan Mantri Narendra Modi na leibak asigi gram panchayat singa video conferencing gi khuthangda wari sanakre Kasar jila gi manung sanbada leiba Borkhola Bidhan Sabha Kendra gi Sutodut Patil Khungangi panchayat sabhabati ka Pradhan Mantri ga suwari sanaki E-Gram Swaraj koba mobile app amangarang Pradhan Mantri na hudokhi miyam na masagi smartphone gi mateng na leibak asigi panchayat singi kadaida kari thabak paikhatlibagi haibadu app asigi mateng na khangba ngamgani lockdown ni matamda hidak langthak yumda yohonbagi thaurang ama rajya sarkar na paikhatle dhanun tari haiba thaurang asigi makhada miyoi amana mahaki yumgi kilometer 10 na konba mafamda natraga mahakna leiriba khungang natraga sahar aduda Phangdaba hidak langthak sing yumda yaholakna bahonagani haina Haksel Mantri Himanta Biswa Sharma na ngarang phungdokre lupa sani gi makhada leiba hidaki mamal lawdabagi wafam phungdokladuna asa amasung MPW gi khuthangda pung 13 gi manungda yahongani hairi masigi dama 104 da phone tawgadabani haina mahangna phungdokhi Raija sigi mafam da lockdown na maram oiraga panduna leiriba miyoising ngasi April gi tang 15 dagi 23 phawba sarkar gi guideline amagi makhada chathok chasin hauragani masigi dama miyoi lising yankhai mathoina apply tawrakre haina phungdokladuna Haksel Mantri na ngasi ahanba tangkaki oina miyoi lising 12 masa masa gi jila da chatpagi ayaba piragani haiki April gi tang 13 amasung 23 atei miyoi lising 18 chatpagi thaurang tawri haiki Amaromda Assam State Transport Corporation gi gari kuntra thaurang tawre haina mahakna makhata ki satkadaba mi gi masing yenglaga chathok chasin gi matam numit humni da konadaba yai haina Assam State Transport Corporation gi Managing Director Anand Prakash Tewari na phungdokhi satpa matam da passenger singna tangai fadana marks uppkadabani haiki Jila amadagi amada chathok chasin gi damak barak tampaktagi miyoi lising 19 na chatnaba haijarakhi haina Silchar gi MP Rajdeep Rai na phongdokladuna masigi manungda Kasar jila gi miyoi lising 12 yauri haiki Pradhan Mantri Narendra Modi hayeng nongmaijing numit Akashbani ki Man ki Baat thauramda wa ngangani masina Man ki Baat thauram gi humphumari suba tangkakni miyam na masagi mot phongdoknaba 1800117800 da dial tawba natraga namo app open forum natraga my gov ta iraga thabiraknaba hairi asita natana 1922 da miss call tawraga phangba link adugi khuthangda su masagi mot phongdokpa yagani Silchar Medical College Hospital gi Dr. Taramathoi amasung Haksel ga mari leinaba miyoi 93 ngarang numit 13 ni gi quarantine loiraga hankhre ngarang Silchar gi Hotel Ilora amasung Kalpatarudagi Dr. amasung Haksel ga mari leinaba miyoi sing adubu Umangloi Sangi Mantri Porimol Suklaboidana harau tayamba phongdokhi MP Dr. Rajdeep Rai amasung DC Bornali Sharma nasu corona laisat ka mayoknabada makoina lawkhiba thaudangbu apenba phongdokhi World Health Organization isana patha matung ina makoi makhata na numit 13 ni ga masagi yumda quarantine tawkhigani haina paw asina makhatari Bharat ki Haksel amasung yaifayumba loisangi website matung ina ngarang April gi 13 numidang waram phawbada leibak asida COVID-19 gi active case lising 13 sukre masigi manungda miyoi lising 3 na layengbadagi fakre siki bami gi masingna 7 yaure Islam dharma satpasingi senglaba Ramzan tha ngasidagi hauragani Leibaki atay maphamga loinana Kasar jila dasu ngarang nongchup thangba atiyada tha ukhibaga loinana Kasar jila Hilal Committee gi Joint Secretary amasung Silchar Boro Masjid ki Imam Maulana Sabir Ahmed na ngasidagi roza gi sahen tha hauragani haiki Corona laisat na maram oiraga lockdown gi niyom amasung social distancing pathak ngaktuna masjid natraga mokamda miyam tinbagi mahutta masa gi yumda namaz ki thoram pangthoknaba mahakna haijaki Lakhipur online gi khomjinba paw matang asida loijare paw asi lockdown gi manung khaktagi oina COVID-19 ga mari leinaba I paw miyam da yahonbagi pandamda numit khuding ayu pung 3 ki mamangda puthoknaba honajari Please subscribe Lakhipur Online YouTube channel and don't forget to click the bell icon so that never miss an upload from my channel. Thank you for visiting Lakhipur Online.